Sanano nupatuda tingak masilengda leptuna yengdun lay. Nahan makhaidi ma laklabadi khanna chensin imungda lotlaga laybudu ngasidi kanamta yumda laytrabanina lotluge haibasu yadri adumak leptuna lay. Bobby makhwang metlaga nangna kayam kuina aibu udana bulot karino ngasidi dan chare khanna nangaiga wari sanab laklabani. Bobby kaino nangna khalise aina nang uningdabagi thengnaningdabagi lotli haiba nasana khangla phau nangna kaihorisi karino nungsibase nungsiranu hairaga nungsidaba yaba nate thamoi riningai themjanaba hotnabada nungsibi nangi darkar yamna lay. Nangna nungsibami hairaga ainikta yagadaba nate haigisu haiga khangnazaba mi lay hairidana oiba yadawu miga khangnabana phatro kona thamoi kainaraga saunaraga nasa wahangadabagi saru long lasting oido aiga khangnase haibani exam su loikre ai nangi pakum ingairibani aigi pakum pibana fani. Sanano sauningna pakum haibu ai nanga khangna ningde ai nangna haibado yaningde hairedana sidagi henba ahenba pakum amata nangi nafamda taba phangloi nangnu pini aingola singnaraka aina tawba ngamba kaya ma lay haibasi nangsu khangpham thoi hayeng khudong thiba taraklabadi nasana ya yade na haibaga ngamloini ha namitagi na pi taraga kaptringai aina haibasi ilo nangna phau saraka mingona gari thingzlido akan sarira nasana nasagi naral khangjadraba magum sagi wakhal selaga mingona kari haini kari tawni hai phau khangjarakjene nang mini mi yama oina nasana kari tawni haibado khanthaba phai nangumbada aingonda pautak pigadaba natene siri aige pam aige ningba pamada kanana su khuting jenba yaroi nangi dudi nasana thantagi khanba wani nangna pamba aningba khuding nasana phangnaba hotnabada mingonda force tawraga yahangana maduna nangonda akaiba kaya masu lakani nangna maheli nangi aningba pam phangdaba yadena mibu tuhat piduna pasana yaningdana namahadun tawgadaba nate madudi miyoiba mana khangada wakhal nati sana khangada wakhal ni oini nangna isi sana hairasu ai kaisu kaide nangna bu yarakani hairadi nangna thina sairasu nganglasu kem khandini aikoise lekai maseni mina uraga takhraga yam phaja phapsu leite imungi mi kanamta leitre haidana tanza yengdon sanglatlaga akan wangangano aina tawbuna yadam aduga henarina takoigi thongal phau thimbiba college phau gari maningda napaga sathuk sasin tawbudi yaba natro aisu mi moina noyanigi mongda aisu khamban poi mahagaiga khangna nangna tawriduna sumlibro aduna boisu noini kaina bangari siri kaidoroni ngaki wakhal khalaga nungsirakpa maga hanadagi nangbu khanjarakpa igadi yam thina khenarakani masu masagi da khanbagi natro jahi ani nangi na tunginaraga number ga longnaraga pau phongnarido madugi hero duso nangi na mangmaktadani ekhoini funakibdo madudagi henba thabak tawningdrabadi nasana khangna yarakpana fani hoksiki matamse yam chawkhatlabani nupana nupi pharaga lawba koiba kaise amta satnadrabani nang nupani ngami haidana namhadana yahanabu hotnagan madudi nang nasagi oisaba thibani Bobby to noklaga film drama ya mal nangi warisi nate yare haraga loisinaba yaba warisida nang so makata thai nangna pamise dupa duga aige funaraga hatuknabuduro Bobby nangdi mi oiramjena mi nataba sa nanga aiga kamaina khangnadoino nakokto afaba kharasu khanbatam mi gi wakhal khanabu hotnaw sagi wakhal khalaga nasana nasabu manghanjagado nang sanare mi khuding nangna phuba ngamlani nange pambada mi khuding ma ilaga chatpa ngamgan habisu khangan nangna tawrise kakanaga khanglabadi nang afabasu oi aigi pungi pa leitrabasu babaga kaka kali habise nang kaudaba phai nang dinasin ge yam kalamena nate wangang bagi am hairame yai kashu kaide ngamna bu hotnabada basana tabani aisu aigi ngamsa mongda hotnaba tabani ne nangang aduk haigatpa napal aduka nangse ai so ai hainade Bobby sauning boy kari boy sanano ki manakta sangsilaktuna makut khudang da pai gi tawri adubu sumang da kari thausilakpagi makholda Bobby tumi laikre laibaga sana thoigadu chakaubu masatubadagi halakpani Sana thoina haima Bobby nang la amira bem
ꯕꯣꯕꯤꯁꯤ ꯐꯝꯅꯕ ꯃꯣꯔꯥꯒ ꯑꯝꯇ ꯄꯤꯗ꯭ꯔꯕ꯭ꯔꯅꯦ? ꯕꯣꯕꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯗꯨꯗ ꯃꯔꯩ ꯇꯠꯂꯤ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯗꯣꯝꯆꯥ ꯌꯥꯔꯅꯤꯗ ꯑꯩ ꯅꯣꯡꯃ ꯂꯥꯛꯑꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯒ ꯕꯣꯕꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯂꯥꯏꯕꯅꯁꯨ ꯅꯪꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯏꯅꯦ, ꯂꯥꯛꯑꯣ ꯀꯣꯂꯦꯖ ꯀꯥꯔꯁꯨ ꯕꯦꯝꯒ ꯇꯧꯔꯒ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯧꯀꯣ꯫ ꯕꯣꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯒ꯭ꯔꯣꯡ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯅꯨꯗꯤ ꯁꯥꯎꯅꯤꯡꯕꯒ ꯄꯦꯟꯗꯕꯒ ꯋꯥꯝꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯕꯣꯕꯤꯁꯦ ꯕꯦꯝꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯀꯅꯥꯝ ꯂꯩꯇ꯭ꯔꯤꯉꯩ ꯌꯨꯝꯗ ꯂꯩꯔꯝꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯐꯕ ꯉꯥꯛꯇ ꯈꯜꯂꯨ, ꯋꯥꯈꯜꯗꯣ ꯃꯤ ꯑꯉꯥꯡꯁꯤꯡ ꯀꯔꯤꯝꯇ ꯈꯟꯅꯔꯝꯃꯣꯏ꯫ ꯃꯣꯏ ꯑꯅꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯂꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯕꯣꯕꯤꯁꯤ ꯅꯨꯄꯥꯅꯤ, ꯏꯆꯥ ꯅꯨꯄꯤ ꯉꯥꯛꯇ ꯑꯅꯤꯅꯤꯅ ꯑꯩꯗꯤꯅꯦ ꯄꯥꯈꯠꯇꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯅ ꯐꯦꯟꯁꯤꯡ ꯂꯣꯏꯅ ꯇꯧꯁꯤꯜꯂꯕꯅꯤꯅ ꯑꯃꯒ ꯎꯅꯗ꯭ꯔꯦ꯫ ꯌꯨꯝꯗ ꯀꯅꯥꯅ ꯆꯪꯉꯤ, ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯒ ꯌꯨꯝꯊꯪꯅꯕꯅ ꯎꯒꯗꯕ ꯅꯠꯇꯦ꯫ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯑꯩꯗꯤ ꯀꯅꯥꯝ ꯇꯦꯛ ꯊꯥꯖꯗꯦ꯫ ꯂꯩꯀꯥꯏ ꯃꯁꯦꯜꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯌꯥꯔꯤꯁꯦ ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯈꯔ ꯆꯥꯎꯊꯣꯛ꯫ ꯋꯥꯈꯜ ꯃꯆꯥ ꯈꯜꯂꯒ ꯐꯠꯇꯕ ꯈꯜꯂꯒ ꯋꯥꯅꯅꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯁꯨ ꯁꯅꯥꯊꯣꯏꯗꯤ ꯃꯁꯥꯗꯨ ꯏꯁꯤꯡ ꯁꯤꯡꯅꯩ꯫ ꯃꯔꯨ ꯑꯣꯏꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯍꯦꯟꯅꯁꯨ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯙꯅꯔꯥꯖ ꯍꯣꯏꯗꯅꯤ꯫ ꯙꯅꯔꯥꯖ ꯍꯣꯏꯒꯤ ꯌꯨꯝ ꯁꯥꯒꯠꯀꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯏ ꯚꯤꯛꯇꯔꯅ꯫ ꯂꯩꯕꯥꯛ ꯍꯣꯟꯕꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅꯕ꯭ꯔꯣ? ꯙꯅꯔꯥꯖꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯅꯔꯤꯜꯖꯩ ꯌꯥꯎꯗꯕꯗꯨ ꯇꯧ꯫ ꯌꯥꯝꯗ꯭ꯔꯕꯅꯤ, ꯁꯠ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯗꯧꯅꯤ꯫ ꯃꯅꯤꯡꯒꯤ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠ ꯆꯪꯐꯝꯁꯦ ꯂꯩꯕꯥꯛ ꯈꯔ ꯊꯣꯟꯖꯤꯜꯂꯒ ꯑꯁꯇꯔ ꯆꯟꯁꯤꯟꯗꯣꯏꯅꯤ꯫ ꯅꯣꯡ ꯆꯨꯔꯗꯤ ꯅꯥꯟꯊꯨꯔꯝꯅꯤ꯫ ꯅꯈ꯭ꯋꯥꯡꯒ ꯇꯦꯛꯅꯗ꯭ꯔꯤꯁꯦ ꯌꯥꯝ ꯐꯔꯝꯅꯤ ꯅꯣꯏ꯫ ꯑꯗꯣ ꯑꯩ ꯑꯋꯥꯃꯟꯗꯤ ꯄꯩꯁꯥ ꯀꯌꯥꯝ ꯄꯤꯗꯣꯏꯅꯣ? ꯙꯅꯔꯥꯖ ꯂꯩꯕꯥꯛ ꯆꯞꯁꯤꯟꯅ ꯅꯪꯗꯤ ꯈꯪꯅ ꯆꯥꯟꯅꯕꯅꯤꯅ 500ꯅ ꯌꯥꯔꯅꯤꯅꯦ꯫ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯅꯈꯣ꯫ ꯚꯤꯛꯇꯔꯁꯨ ꯂꯩꯕꯥꯛꯇꯣ ꯍꯥꯞꯄꯒ ꯑꯁ ꯋꯥꯔꯤ ꯈꯨꯋꯥꯁꯤꯒ 500ꯗꯨꯅꯗꯤ ꯌꯥꯔꯣꯏꯗ, ꯌꯥꯝ ꯋꯥꯏꯃꯤ꯫ ꯕꯕꯥꯅ ꯉꯥ ꯊꯣꯡꯉ ꯆꯥꯁꯦ ꯍꯥꯏꯕꯅꯤ, ꯅꯪ ꯈꯔ ꯊꯦꯡꯅ ꯍꯟꯈ꯭ꯔꯣ꯫ ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯁꯠ ꯇꯧꯔꯒ ꯑꯩꯈꯣꯏꯅꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ꯫ ꯍꯦꯅꯔꯤꯁꯨ ꯃꯈꯣꯡ ꯅꯥꯝ ꯐꯠꯇ꯭ꯔꯤꯕꯅꯤꯅ ꯍꯥꯏꯅꯤꯡꯗ ꯇꯧꯕꯅꯤ꯫ ꯁꯦ ꯂꯥꯛꯑꯣ, ꯕꯣꯔꯥꯁꯤꯗ ꯍꯥꯞꯂꯒ ꯁꯠ ꯄꯨꯔꯁꯤ꯫ ꯃꯥꯔꯇꯤꯟꯗ ꯍꯥꯞꯄꯗꯨꯗꯤ ꯌꯥꯝꯁꯨ ꯌꯥꯝꯗꯦ, ꯋꯥꯁꯨ ꯋꯥꯏ꯫ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯕꯣꯔꯥꯗꯨꯗ ꯍꯥꯞꯂꯒ ꯃꯥꯡ ꯇꯨꯡꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯋꯥꯗꯨꯗ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛꯇꯨ ꯍꯣꯜꯂꯤ꯫ ꯙꯅꯔꯥꯖ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗꯒꯤ ꯃꯅꯤꯡ ꯐꯥꯎꯕꯅꯤ, ꯌꯥꯝ ꯂꯥꯞꯄ ꯅꯠꯇ꯭ꯔꯕꯁꯨ ꯍꯪꯒꯠ ꯍꯟꯗꯥ ꯑꯔꯨꯝꯕꯗꯨ ꯁꯨꯝ ꯄꯨꯔꯒ ꯂꯥꯛꯂꯕꯅꯤꯅ ꯋꯥꯏ꯫ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯍꯦꯅꯔꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯗꯨ ꯀꯣꯏꯅꯔꯦ꯫ ꯅꯪꯁꯨ ꯁꯅꯥꯅꯨ ꯍꯣꯏꯗ ꯍꯥꯏꯅꯔꯒ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯨꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯈꯤꯒꯦꯔꯣ? ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯅꯤꯡꯗꯦꯗ ꯚꯤꯛꯇꯔ, ꯃꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯠꯂꯨꯔꯅꯨ ꯌꯥꯔꯦ꯫ ꯁ꯭ꯇꯦꯇꯁꯇꯅ ꯔꯣꯃꯥꯟꯇꯤꯛ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯣꯏꯔꯤꯁꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤꯒ ꯂꯩꯔꯕꯣ? ꯐꯣꯟꯁꯤꯅ ꯑꯣꯟꯂꯥꯏꯟꯒ ꯑꯗꯨꯝ ꯂꯩꯔꯝꯈꯤꯕꯁꯤꯅꯕ꯫ ꯀꯥꯏꯗꯦ, ꯍꯟꯗꯛꯇꯤ ꯐꯣꯟꯒ ꯐꯪꯗꯦ ꯏꯕꯨꯡꯉꯣ꯫ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯤꯉꯩ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯤ꯫ ꯕꯕꯥꯁꯨ ꯃꯁꯥꯒ ꯁꯣꯟꯕꯅꯤꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯨꯠ ꯑꯣꯏꯗꯣ ꯅꯥꯟꯊꯨꯔꯨꯕꯒꯤ ꯑꯀꯟꯕ ꯄꯣꯠ ꯄꯨꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯌꯨꯝꯗ ꯂꯩꯅ ꯌꯨꯝ ꯁꯥꯒꯠꯄꯁꯤꯁꯨ ꯋꯥꯕꯅꯤ꯫ ꯂꯣꯏꯅ ꯁꯤꯗꯣꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯔꯗꯤ ꯐꯕ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯃꯆꯤꯠ ꯇꯧꯔꯛꯄꯅꯤꯅ ꯋꯥꯕꯅꯤ꯫ ꯐꯤꯂꯔꯁꯤꯕꯨ ꯍꯩꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯌꯥꯔꯦꯗ꯫ ꯐ꯭ꯂꯣꯔ ꯆꯟꯕꯒꯤ ꯑꯩꯒꯁꯦ ꯆꯥꯛꯈꯨꯝꯗꯅꯤ ꯇꯨꯡꯈꯥꯏꯔꯤꯁꯦ꯫ ꯄꯩꯁꯥ ꯌꯥꯝ ꯊꯣꯛꯄ ꯅꯠꯇ꯭ꯔꯁꯨ ꯇꯦꯛ ꯇꯞꯅ ꯌꯨꯝ ꯁꯥꯒꯠꯂꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯅꯣꯏꯗꯤ ꯆꯦꯛꯇ ꯑꯗꯨꯝ ꯂꯩꯔꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯍꯥ? ꯑꯩꯈꯣꯏꯗꯤ ꯐꯤꯂꯔꯒ ꯍꯩꯗꯕꯤꯗꯅꯤ ꯁꯥꯔꯤꯁꯦ, ꯃꯊꯛ ꯍꯥꯞꯀꯠꯀꯗꯕ ꯅꯠꯇꯦꯗꯅ꯫ ꯑꯗꯣ ꯅꯣꯏꯗꯤ ꯍꯌꯦꯡꯋꯥꯏ ꯐꯥꯎꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯁꯥꯕꯅꯤꯅ ꯌꯥꯝ ꯐꯩ꯫ ꯅꯨꯄꯥ 2-3 ꯁꯨꯗꯕꯒꯤ ꯐꯔꯤꯅꯤ, ꯁꯦ ꯏꯊꯟꯇꯅꯤꯅ꯫ ꯚꯤꯛꯇꯔꯅ ꯍꯦꯅꯔꯤ ꯍꯣꯏꯒꯤꯗꯤ ꯅꯨꯄꯥ 2ꯅꯤꯅ ꯃꯊꯛ ꯃꯈꯥ ꯐꯖꯅ ꯁꯥꯔꯤꯁꯦ ꯌꯥꯝ ꯐꯩꯀꯣ꯫ ꯃꯣꯏ ꯕꯕꯥꯁꯨ ꯌꯥꯝ ꯀꯣꯛ ꯂꯩ, ꯃꯃꯥꯗꯨꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯑꯗꯨ ꯅꯪꯕꯨ ꯑꯁꯦꯡꯕꯩ ꯆꯅꯨꯂꯦꯝꯕꯤꯒ ꯀꯣꯏꯅꯔꯕꯣ? ꯀꯣꯏꯅꯕꯩ ꯅꯠꯇ꯭ꯔꯣ ꯍꯦꯅꯔꯤ ꯑꯩꯈꯣꯏꯅꯤ ꯁꯅꯥꯅꯨ ꯎꯅꯕ ꯆꯠꯄ ꯑꯣꯏꯅꯁꯨ ꯑꯩꯁꯨ ꯆꯠꯂꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏꯁꯦ꯫ ꯃꯥꯁꯨ ꯃꯁꯥꯅ ꯌꯥꯅꯤꯡ ꯂꯩꯕꯗꯨꯗ ꯁꯠ ꯍꯥꯏꯖꯤꯟꯕꯅꯤ, ꯑꯗꯨꯒꯗꯤ ꯌꯥꯔꯦꯗꯅ꯫ ꯁꯛ ꯐꯖꯕ ꯑꯩꯈꯣꯏꯅꯕꯨ ꯍꯥꯏꯈ꯭ꯔꯗꯤ ꯁꯠ ꯍꯦꯛꯇ ꯌꯥꯁꯤꯜꯂꯦꯕ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯅꯨꯄꯤꯗꯣ ꯇꯥꯟꯅꯔꯒ ꯂꯩꯔꯕꯅꯤꯅ ꯃꯁꯥꯅ ꯌꯥꯔꯛꯇꯥꯕ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔꯁꯨ ꯃꯇꯨꯡ ꯏꯟꯅ ꯇꯥꯔꯦ꯫ ꯍꯦꯅꯔꯤꯅ ꯇꯧꯏꯗꯨ ꯎꯗ꯭ꯔꯣ? ꯆꯍꯤ 2ꯅꯤ ꯃꯥꯅ ꯁꯅꯥꯅꯨ ꯇꯥꯟꯅꯔꯤꯗꯣ꯫
ꯑꯗꯨꯒꯅꯦ ꯃꯁꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯅ ꯄꯠꯇ ꯀꯩ ꯅꯨꯡꯁꯤꯅꯔꯤꯁꯦ ꯑꯗꯣ ꯁꯅꯥꯅꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯅꯣꯏ ꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯅꯦ ꯙꯅꯔꯥꯖ ꯃꯉꯛꯇꯨ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯏꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯁꯤꯗꯒꯤ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯑꯃꯒ ꯇꯤꯟꯅꯕꯅꯤ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯁꯤꯗ ꯇꯣꯏꯅ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯦꯛꯖꯥꯝ ꯃꯌꯥꯅꯦꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯒꯅꯤ ꯀ꯭ꯂꯥꯁ 11 ꯊꯥꯗꯣꯏꯅ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯃꯗꯨꯃꯁꯨ ꯈꯠꯂꯤ ꯌꯥꯝ ꯊꯦꯡꯅꯩ ꯅꯪꯗꯤ ꯃꯥ ꯀꯥꯏꯗ ꯊꯦꯡꯅꯩꯕ ꯑꯩꯅ ꯁꯣꯝꯗ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯂꯂꯩꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤ ꯕꯤꯛꯇꯔꯒ ꯍꯦꯅꯔꯤꯒꯗ ꯈꯪꯍꯟꯅꯤꯡꯗꯦ ꯕꯖꯥꯔꯗꯅꯤ ꯑꯇꯩꯗ ꯅꯠꯇꯦ ꯁꯅꯥꯅꯨꯅ ꯆꯠꯄꯗꯁꯨ ꯑꯃꯨꯛ ꯊꯦꯡꯅꯕ ꯌꯥꯎꯏ ꯗꯦꯠ ꯇꯧꯔꯤꯉꯩ ꯎꯗꯕꯒꯤ ꯐꯔꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯆꯩꯅꯤ ꯆꯥꯗꯣꯏꯁꯤ ꯃꯤꯒꯤ ꯂꯩꯀꯥꯏꯗꯨꯗ ꯍꯤꯔꯣ ꯁꯥꯔꯒ ꯗꯦꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯁꯅꯥꯅꯨ ꯍꯣꯏ ꯕꯕꯥꯅ ꯐꯨꯊꯔꯗꯤ ꯐꯖꯅꯤ ꯃꯁꯥꯅ ꯌꯥꯔꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯍꯟ ꯈꯪꯒꯦꯅ ꯆꯩꯔꯒ ꯑꯃꯨꯛ ꯀꯥꯏꯅꯔꯗꯤ ꯐꯖꯅꯤꯕ ꯀꯣꯂꯦꯖ ꯀꯥꯔꯁꯤꯗ ꯅꯨꯄꯥ ꯀꯣꯏꯕꯨ ꯁꯥꯎꯅꯕ꯭ꯔꯣ ꯃꯣꯏ ꯕꯥꯍꯣꯏꯁꯨ ꯊꯥꯏꯅ ꯃꯣꯏ ꯃꯥ ꯂꯨꯝ ꯆꯠꯂꯝꯗꯣꯏꯅꯤ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦꯅ ꯃꯆꯥꯅꯨꯄꯤꯗ ꯆꯩꯁꯤꯜꯂꯗꯤ ꯃꯥꯁꯨ ꯋꯥ ꯈꯪꯃꯟꯗꯦꯗꯅ ꯈꯪꯗꯦꯗ ꯑꯗꯨꯏ ꯋꯥꯗꯤ ꯁꯨꯝ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯅ ꯍꯥꯏꯕꯗꯨꯗ ꯍꯥꯏꯔꯤꯅꯤ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯝ ꯀꯣꯏꯔꯝꯅꯤ ꯃꯋꯥꯒ ꯂꯧꯕꯤꯔꯣꯏꯅꯦ ꯂꯂꯩꯕꯤꯒꯤ ꯋꯥꯔꯤ ꯄꯛꯁꯤꯜꯂꯛꯄꯗꯨꯗ ꯙꯅꯔꯥꯖꯇꯨ ꯕꯤꯛꯇꯔꯗ ꯍꯥꯏꯐꯦꯠ ꯄꯩꯅ ꯌꯦꯡꯉꯤ ꯌꯥꯔꯦ ꯑꯉꯥꯡꯗꯨ ꯄꯛꯁꯟꯗ꯭ꯔꯁꯨ ꯃꯁꯤꯒ ꯈꯔ ꯃꯥꯟꯅꯗꯤ ꯏꯔꯥꯡ ꯈꯔ ꯇꯧꯋꯦꯅ ꯍꯥꯏꯕꯒꯤ ꯌꯥꯔꯅꯤꯅꯅꯦ ꯄꯪꯍꯥꯏꯗꯁꯨ ꯍꯥꯏꯅꯨ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯃꯌꯥꯝꯗꯒꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯅꯕ ꯃꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯍꯦꯛꯇ ꯀꯣꯏꯁꯤꯜꯂꯨ ꯑꯗꯨꯅ ꯐꯔꯅꯤꯅ ꯕꯤꯛꯇꯔꯅ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯨꯗ ꯙꯅꯔꯥꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯕꯤꯛꯇꯔꯅ ꯁꯦ ꯀꯥꯟꯅꯗꯦ ꯊꯕꯛ ꯁꯠ ꯇꯧꯔꯝꯃꯒ ꯄꯣꯊꯥꯔꯁꯤ ꯁꯨꯝ ꯋꯥꯁꯤꯜꯂꯦꯕ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯅꯥꯅꯨ ꯅꯍꯥꯟꯕꯣꯕꯤꯅ ꯃꯈꯣꯏꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯃꯌꯥꯝꯗꯨꯗ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥꯅꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨ ꯍꯦꯅꯔꯤꯗ ꯇꯝꯂꯒꯦ ꯈꯟꯅ ꯋꯥꯆꯦꯞꯇ ꯆꯪꯗꯨꯅ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯏ ꯗꯗꯥ ꯍꯦꯅꯔꯤ ꯁꯠ ꯑꯣꯟꯂꯥꯏꯟ ꯂꯩꯔꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯆꯟꯕꯤ ꯉꯔꯥꯡꯗꯒꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯍꯥꯏꯌꯣ ꯕꯣꯕꯤꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ ꯑꯩꯅ ꯑꯝꯇꯪ ꯎꯅꯒꯦꯅ ꯉꯥꯏꯔꯒ ꯊꯋꯥꯏꯅ ꯉꯥꯏꯔꯒꯅ ꯂꯥꯛꯇꯕ ꯑꯗꯨꯒ ꯑꯩ ꯂꯥꯛꯇꯕ ꯃꯇꯝꯗꯅ ꯃꯥꯅ ꯂꯥꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯠꯇꯦ ꯃꯥꯅ ꯀꯩ ꯍꯥꯏꯔꯝꯒꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯁꯤꯕꯣ ꯈꯪꯗꯦ ꯋꯥ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦ ꯌꯥꯝ ꯋꯥꯏ ꯃꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄꯗ ꯅꯪꯅ ꯌꯥꯗꯕꯒꯤ ꯐꯣꯔꯁ ꯇꯧꯔꯛꯏꯔꯣ ꯃꯗꯨꯒꯤ ꯃꯤꯗꯨꯅ ꯑꯀꯟꯕ ꯁꯥꯔꯒ ꯂꯨꯝꯐꯨ ꯇꯧꯕꯗꯣ ꯋꯥꯖꯔꯕꯅꯤ ꯑꯩꯒꯤꯗꯃꯛ ꯅꯣꯏꯅꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯀꯅꯨꯀꯣ ꯃꯃꯥꯡꯗ ꯅꯪꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯟꯗꯛꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯌꯥꯔꯛꯇꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯌꯥꯔꯤꯕ ꯃꯈꯩ ꯈꯥꯡꯕꯅꯤ ꯃꯤꯒꯤ ꯂꯤꯃꯤꯠ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯕꯗꯤ ꯀꯅꯥꯁꯨ ꯑꯀꯤꯕ ꯂꯩꯕ ꯅꯠꯇꯦ ꯂꯤꯃꯤꯠꯇꯨꯅꯤ ꯑꯩꯅ ꯌꯧꯍꯟꯅꯤꯡꯗ꯭ꯔꯤꯁꯤ ꯑꯦꯛꯁꯤꯗꯦꯟꯇꯨꯅ ꯌꯥꯝ ꯀꯟꯅ ꯊꯣꯛꯂꯝꯗꯕꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨꯅ ꯀꯟꯅ ꯊꯧꯔꯛꯂꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯗꯨ ꯈꯟꯕꯗ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯏ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯩꯅ ꯀꯔꯤ ꯇꯧꯔꯒ ꯅꯪꯕꯨ ꯀꯟꯒꯅꯤ ꯈꯪꯗꯦ ꯃꯥꯅ ꯙꯞ ꯇꯧꯔꯒ ꯑꯩꯅ ꯀꯤꯔꯒ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯑꯩꯁꯨ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯀꯌꯥ ꯑꯃ ꯂꯩꯌꯦ ꯅꯪꯅ ꯃꯥꯕꯨ ꯀꯤꯔꯗꯤ ꯃꯥꯅ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯕꯅꯤ ꯅꯊꯧꯅꯥ ꯂꯩꯌꯨ ꯑꯗꯨꯕꯨ ꯅꯪ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯏ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯕꯁꯤꯗꯤ ꯋꯥ ꯂꯣꯠꯀꯅꯨ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯒꯅꯤ ꯑꯩꯅ ꯁꯣꯛꯂꯕꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯆꯩꯅꯥ ꯑꯃꯇꯪ ꯗꯥꯛꯐꯝ ꯇꯥꯍꯟꯅꯤꯡꯗꯦ ꯋꯥꯔꯁꯨ ꯑꯩꯅ ꯋꯥꯈꯤ ꯗꯥꯛꯐꯝ ꯅꯥꯏꯅ ꯁꯣꯛꯂꯕꯁꯨ ꯑꯩ ꯄꯨꯝꯅꯃꯛ ꯅꯪꯒꯤꯗꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯐꯪꯕ ꯆꯩꯅꯥꯗꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯒꯗꯕ ꯃꯥꯜꯂꯤ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯗꯣꯏꯔꯥ ꯑꯩꯗꯤ ꯅꯪꯕꯨ ꯋꯥꯅꯕ ꯁꯤꯟꯕ ꯄꯥꯝꯗꯦ ꯅꯪꯕꯨꯁꯨ ꯀꯞꯍꯟꯅꯤꯡꯗꯦ ꯅꯪꯅ ꯍꯔꯥꯎ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯁꯨ ꯅꯪ ꯅꯃꯤꯠꯇ ꯅꯄꯤꯔ ꯆꯦꯅ ꯀꯞꯀꯗꯕꯒꯤ ꯉꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯍꯦꯅꯔꯤꯒꯤ ꯋꯥꯗꯨꯗ ꯄꯥꯏꯈꯠꯇꯨꯅ ꯊꯝꯂꯝꯕ ꯃꯄꯤꯗꯨ ꯇꯞꯅ ꯆꯦꯟꯊꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯤꯉꯩ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯁꯤꯡꯊꯍꯟꯅꯤꯡꯗꯦ ꯑꯩꯅ ꯅꯪꯒꯤ ꯄꯤ ꯇꯩꯊꯣꯛꯇ꯭ꯔꯤꯉꯩ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯅꯁꯨ ꯇꯩꯊꯣꯛꯍꯟꯅꯤꯡꯗꯦ ꯗꯗꯥꯒꯤ ꯋꯥꯍꯩꯁꯤꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯃꯣꯏ ꯄꯦꯟꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ
ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯕꯒꯤ, ꯅꯪꯕꯨ ꯀꯞꯍꯟꯅꯤꯡꯗꯕꯒꯤꯅꯤ. ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯦ. ꯗꯗꯥꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ. ꯗꯗꯥꯕꯨ ꯑꯩꯅ ꯍꯔꯥꯎꯍꯟꯕꯒꯤ ꯃꯍꯨꯠ ꯋꯥꯍꯟꯕꯅꯤ. ꯑꯩ ꯊꯦꯡꯅꯔꯨꯕꯅ ꯗꯗꯥꯅ ꯋꯥꯕꯅꯤ. ꯃꯥꯡꯈ꯭ꯔꯤꯕ ꯆꯍꯤ 2ꯗꯣ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅ ꯄꯥꯝꯃꯨꯔꯛꯏ. ꯀꯔꯤꯒꯤ ꯑꯩꯅ ꯑꯅꯝ ꯀꯟꯕꯤ ꯑꯣꯏꯗꯨꯅ ꯗꯗꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯤꯅꯣ ꯈꯟꯕꯗ ꯏꯁꯥꯁꯤ ꯅꯤꯡꯊꯣꯟ ꯄꯣꯝꯃꯤ. ꯑꯩ ꯏꯁꯥꯅ ꯇꯧꯈ꯭ꯔꯤ ꯃꯌꯥꯝꯁꯦ ꯏꯁꯥꯅ ꯂꯥꯜꯂꯦ ꯈꯪꯂꯐꯥꯎ ꯁꯦꯝꯗꯣꯛꯄ ꯉꯝꯗꯦ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯁꯤꯗꯤ. ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯑꯩꯅ ꯀꯅꯥꯃꯨꯛ ꯀꯤꯔꯨꯅꯤ. ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯕꯣꯕꯤꯒ ꯊꯦꯡꯅꯗꯨꯅ ꯐꯨꯅꯔꯁꯨ ꯀꯩꯁꯨ ꯈꯟꯗꯦ. ꯅꯪꯉꯣꯟꯗ ꯀꯅꯥꯅꯁꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯍꯟꯅꯤꯡꯗꯦ. ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯦꯡꯅꯒꯦ. ꯅꯪꯅ ꯕꯣꯕꯤꯒꯤ ꯈꯜꯂꯒ ꯅꯁꯥꯅ ꯊꯟꯇꯅ ꯋꯥꯕꯗꯣ ꯇꯧꯅꯨ. ꯊꯧꯅꯥ ꯂꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ. ꯅꯪꯅ ꯋꯥꯗꯅꯕ ꯑꯩ ꯁꯤꯟꯒꯦ. ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯇꯧꯒꯦ. ꯕꯣꯕꯤꯒ ꯈꯠꯅꯔꯣꯏꯗꯣꯏꯔꯣ ꯍꯥꯏꯁꯦ? ꯈꯠꯅꯔꯣꯏꯗ. ꯅꯪꯅ ꯈꯠꯅꯒꯅꯨ ꯍꯥꯏꯔꯤꯗꯨꯗꯤ. ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ. ꯃꯥꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯪꯉꯣꯟꯗ ꯁꯨꯝ ꯌꯦꯠꯂꯒ ꯂꯩꯔꯒ ꯑꯩꯅ ꯌꯨꯝꯗ ꯐꯃꯨꯡꯁꯤꯗ ꯇꯨꯃꯤꯟ ꯍꯤꯞꯂꯒ ꯂꯩꯕ ꯀꯃꯥꯏ ꯉꯝꯗꯣꯏꯅꯣ? ꯑꯩ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯦ. ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ. ꯅꯪꯕꯨ ꯋꯥꯍꯜꯂꯣꯏ. ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯐꯖꯅ ꯁꯥꯟꯅꯧ. ꯈꯠꯅ ꯆꯩꯅꯕ ꯇꯧꯕꯤꯅꯣ. ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯕ. ꯅꯪꯅ ꯅꯊꯟꯗ ꯄꯪꯋꯥꯗ ꯋꯥꯖꯩ. ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯍꯥꯏꯔꯦꯗꯅ. ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨ. ꯑꯗꯣ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯥꯔꯛꯀꯅꯨꯀꯣ. ꯅꯁꯥꯗꯣ ꯐꯖꯅ ꯐꯔꯀꯥꯟꯗ ꯀꯥꯔꯛꯑꯣꯕ. ꯑꯩ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯄꯪꯋꯥꯗ ꯋꯥꯕꯤ ꯂꯩꯔꯦ. ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯨꯝ ꯋꯥꯛꯀꯤꯡꯁꯨ ꯆꯥꯡ ꯅꯥꯏꯅ ꯆꯠꯄ ꯉꯝꯃꯦ ꯍꯥꯏꯕꯅꯤ. ꯈꯣꯡꯁꯨ ꯈꯨꯠꯁꯨ ꯇꯔꯅꯤꯡꯒꯤꯗ ꯁꯣꯛꯄ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯅꯥꯗ꯭ꯔꯦ ꯍꯥꯏꯕꯅꯦꯃꯤ. ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ. ꯑꯗꯨꯒ ꯏꯃꯥꯗ ꯍꯪꯉꯣ. ꯁꯣꯝꯗ ꯑꯩꯅ ꯒ꯭ꯌꯥꯁ ꯊꯥꯡꯒꯠꯄ ꯍꯧꯔꯀꯥꯟꯁꯤꯗ ꯅꯪꯅ ꯅꯥꯕꯩ ꯋꯥꯔꯤꯗ ꯇꯧꯏ. ꯏꯁ, ꯌꯥꯝ ꯑꯀꯟ ꯁꯥꯔꯒ ꯅꯈ꯭ꯋꯥꯡ ꯑꯃꯨꯛ ꯇꯦꯛꯀꯅꯤꯀꯣ. ꯑꯀꯟ ꯁꯥꯕ ꯅꯠꯇꯦ, ꯀꯜꯂꯤꯅꯦ ꯑꯩꯗꯤ. ꯑꯩ ꯅꯨꯄꯤ ꯃꯤꯅ ꯉꯝꯃꯟ ꯌꯥꯗꯦꯅ ꯍꯛꯆꯥꯡꯁꯦ ꯐꯅꯕ ꯊꯥꯛꯏꯕꯅꯤ. ꯀꯅꯥꯝꯇꯅ ꯃꯤꯠꯌꯦꯡ ꯀꯔꯟꯒ ꯆꯟꯕ ꯌꯥꯔꯣꯏ. ꯑꯩꯅ ꯂꯣꯏ ꯐꯨꯊꯔꯒꯦꯅ ꯉꯥꯏ ꯂꯩꯔꯝꯅꯤ. ꯍꯦꯅꯔꯤꯅ ꯐꯥꯒꯤ ꯇꯧꯔꯛꯄꯗꯨꯗ ꯁꯅꯥꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯨꯝꯅ ꯍꯦꯛ ꯍꯦꯛ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯍꯦꯅꯔꯤꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯍꯟꯕꯅꯤ.